Nauremthong Khulem Laikai Arumbam Lairakta Arumbam Lairak asigi nahasingna COVID-19 dagi ngakthoknabagi lengakna chathariba lockdown bu sogatpoina Laikai asida chana thaknabagi polamsing yenthokre. Tengdong Young Youth Club Village Development Organization Ward Member Sing Yauna Posangbam Gram Panchayat ki Pradhan ga khusamna duna Hauzik miyamna mayoknariba COVID-19 asidagi khudong chadaba kaya asidagi kharada oirabasu mateng pangboina brickfield amadi stone crusher singda thabak tawriba miyoi singda chana thaknaba polam kaya lemna mateng pangkhre hairi. Health Minister Langpok Lakpam Jayanta Kumar gi meeting makhada kai Samthong AC gi ward number 11 gi polling number 12/17 gi committee ga agent punlaga yumthong chani nimpuda hawai alu thum thong morop na chimba yenthokre. COVID-19 lockdown ga mari leinana Kwakta Thongkhong ward number 8 ta leiba masagi fibam su mimanadraba MD Salman Khana mahaki maikai dagi Kwakta Gram Panchayat ki manung da leiba yamna wana leliba imung tara khangatlaga nongmagi changdraba yadraba polam cheng yensang napi thau yenthokuna mateng pangkhre. COVID-19 lockdown ga mari leinana Yarou Bamdiar Gram Panchayat ki manung chena leiba Awangjiri maning laikai ward number 7 gi member Laishram Diven amadi Awangjiri Naharol Yaifa Club ga khusamna duna ward asina koliba mafam singi imung singda nongmagi changdraba yadraba chana thaknaba tengbang polam sing ngarang yenthokre. Tengbang polam sing yenthokpaga mari leinana Divena lakhiba miyoi singda maram leitana miyamna yumdagi mapan thokpiganu haina appeal tawki. COVID-19 lockdown ga mari leinana LLI Bisnupur ward number 11 da leiba Maisnam Roman Apokpa Bapuna mahaki maikai dage Bisnupur ge asanba yum sing da leiba imung sing yauna Manipuri amasung nan Manipuri imung kulhumdoi da social distancing tawduna chanana baten bang polam sing arang yenthokre. Andro AC gi hanage MLA TH Syam Kumar gi meeting makhada Changamdabi GP gi manung chenba polling station number 34, 35, 36, 37 amadi 38 ki manung da leiba yumthong singda ngase local committee singna chana thaknaba polam sing yenthokre. Youth Progressive Club Yairipok singa amade Self Empowerment Group of Society anina achangba sen sing puthoklaga club asina konba mafam singda leiba yumthong singda chana thaknaba polam sing yenthokre. Hauzik faubada India da COVID-19 laichat asidagi fagalakiba migi masing chamri ga taramathoi yaukibaga loinana ngarang faubada anoba COVID-19 gi anoba case chamri ga marfu manga thengnakhre. Hauzik faubagi oina India da apunbo oina COVID-19 na sokhalabang migi masing lising manga ga chani ga humbutara mari yaukre. Ngarang paumi singa unaba amada Health Ministry of Joint Secretary Love Agarwal na haikibada laibak asina COVID-19 mapung fana thengnana bakanna lanthengnari masigi mathakta laibak asida hydroxychloroquine hidak marang kaina leiri. Hauzik India da thengnariba COVID-19 gi laichat asigi matangda political party singi mihut singa Prime Minister ga wari sanakhre. Wari sanaba adu da matau karamna India na laina asi matau karamna thengnamina gadage haibagi matangda kupna khanake. Ngarangi mifam adu da Congress ki luchingba Gulam Nabi Azad, Shiv Sena gi luchingba Sanjay Raut, DMK gi TR Balu, NCP gi Sarad Pawar, JDU gi Rajiv Ranjan, Lok Janashakti Party gi Chirang Paswan, Samajwadi Party ki Professor Ram Gopal Yadav, Bahujan Samajwadi Party ki Satish Chandra Mirsana, chingba kya susaruk yakhi.